Chayolama Jumna Chatarakpa, Humfutara Shuba, All India Co-Operative Week Celebration Ngasiloshin Kray, Palanasi Role of Cooperatives in Making India, a $5 trillion economy and SDGs Haiba Pauzelda, Laibaksan Batungnava Chataduna Lakibani. Sedasi Yuena Institute of Cooperative Management, ICM Imphal, Register of Cooperative Societies and Manipur State Cooperative Union na Punna Kusam Naduna Chatarakibani. Palanasi ngasi yaroiba numita revamping of cooperative education and training haibihiramda Lamphel pata leiba ICM da Palanasi yaroiba thoram pangtokhi thoramadu da saruk yakiba cooperative societies ki register Valentina Arambamna tha taruk helaklaba irangasina maram oiraga state asigi semetlonda ajoba mateng oiramba cooperative societies singna puthokpa pothok sing leibinaba mi watpana pothok hena puthokpa ngamdabana senthok lambi da chawna singna duna lakli Department ki maikidegidi society sing asida tawfam thokpa mateng sing leptana pangli irang asigi marakta fishery ga mari lainaba society chamaga yankhaida senthang pikhi makhata dairy piggery amadi primary agriculture cooperative credit societies sing da senthang pinaba thorang lokhali haiki Mahana Makhata Raduna Malem Yoina Cooperative Society Singilakta Lamzel Tanarakpana Matamatam Yoiba Ahongba Singasi Tengna Bamatai Ahongba Kayasi Tengna Duna Leba Sigi Semeton the Chowna Kana Piba Ngamnaba Matamatam Yoiba Training Sing Society Sing da Piba Gitangai for the Balay Hiramasada Hena Kumang Sauksan Ba Ngamnaba Leba Sigoina Cooperative Society Kaktagioiba Tokhaiba University Ama Lingnaba Ministry Gi Maiki Digi Taurang Lokot Pahore Haina Magna Fungdoki Nakalamaromda ICM Imphal Director Khoichung Rangamlian Aimolna Sedasi Yoina Cooperative Societies ki staff mapung fana leitabagum uriba si menkhatlabadi atopa state singa lamba tawbada chawna mateng oigani English ngani kunma thoida ministry na achoba cooperative anoba cooperative policy draft tawkrai policy asi mapung fana Chanaraklabadi Society sing the Chowna Kana Piba Ngamlagani Haina Magna Fongdoki, Nasigi Thoramadu the Manipur State Cooperative Union, Gi President L. Tompisak, Nabarki Deputy General Manager, Vendang Ayer, MSCU Gi Vice President Valley, KH Maniton Amadi, MSCU Gi Vice President Hill, Nailangam Gangmaina Sarukyaki. Sahi khudinge khoi cooperative week se pangthokpa matamda khoi cooperative societies myam se moina puthoribu products myam se khoi da lakani aduga khoi da utkani khoi da pigani ado handaki mat sahi se di moi adubo ngamdre na khoi di khara ha puthokpa khoi demand do handaraga di obviously puthokpa so handarakani aduna adugi khara challenges lai khoi manipur gi oina di kaino loin mak na waminari mina ko aduna khara adugumba challenges ti lai aduga department na budi dum khoi dum honaba yab For instance, akoi handak fishery cooperative societies chamyanga hena koina moida loan pi government na loan se NCDC de loraga moida loan pi akoina